Ireng Naga Village ki khunja sing da ki halambada senariba KNFP commander yauna senaba sing serenda torkadabani NPO ta sigi taramato gi numidang ateng pung taramato makaram tawa matamda Kangpokpi district manung chanwa Ireng Naga Village da hojik Bharat Sarkar ga su sign tornadana santi gi wari chathariba UPF ki makhada leiriba KNFP gi kangusina loken miyamna sajaba waiting set chukai yakhaiba toramba amasung KNFP gi commander Tiger Kipchena village chairman da kelam gi thong adu Naga people organization na akan wong da condemn torpagaloena thoda Senariba Singh serenda torkadabani haina akan warning tokre NPO Senapati gi publicity wing thador posel amada hairibana KNFP gi kangusing aduna khulgi waiting set chukaram patanatana khulgi waiting set da Kukiland mafam adudagi chakrohain iraga thamlamkhiba gi thodok adu khanaba hoba amasung asawa ponana ba khonaba thawongni asiguma thawong ase akan wong da condemn tawi amasung yabagam loi KNFP gi self style commander Tiger Gibchen Elias Thangboy Gibchen Elias Haukeng Thang Gibchen na Ireng Naga Village ki chairman da aki tuzungba piramba amasung khulde attack tawani haina warning tawongkiba adu yamna serious oiba thawongni loinana region adugi shanti security amasung communal harmony da haktenana singnaba amani thawong adu akaknaba khul amadi attack tawani haina NPO na logde thawong adu Naga miyam pumbada haktenana singnaba amani thawong adu khul adugi miyam da akiba piba amadi public property yekai thugaibagi thawong khaktana tan communal gi oiba aki tuzungba pibagi thawong ama oibana karigum hiram amatada haiba thawong asida Naga people's organization na khangduna leithok loi maram aduna thodosing aduda senariba singna serenda tawdrabadi makoina satharakwa thawong sing aduga mai leina sapchaba thabok pakatrabadi Naga people's organization na longthoktaba babok ama oina tumina leiroi karigum mara leime sing adugi mathakta justice proktrabadi Naga people's organization na madugi sapcha pakumpi gani mari lenaba authority singi makai dagisu haiba film asiga mai lena pamda thodosing thoktana bidamakta tu matamda mathaukta thabok pakatuna thintaba tawdana justice porkadabani hairi makhata babda amada any cookie tribe asib ST list laktok chiba phawa census ke thabok lekkodabani thado NP hojik yamasi enariba amasung unconstitutional oiriba any cookie tribe state asigi schedule tribe list gi mapung phana laktok ti phawa Manipur census ki exercise kodingmak lekkodabani haina thado community singi mohchiliba thado NP Manipur thado student association thado community international gi makedagi dabi torli lupsing asina thado bojoin statement amada hairibadi any cookie tribe asi state asigi ST list gi laktok tingi mamangda census hana sathaki batarabadi yamna daitale taba khudong thiringai oiba amasung Kangluki unkatnaba asi hena saktoknabagi maram ama oigani maram aduna any cookie tribe asi ST list gi mapung phana muthatpagaloena NRC pangthoknanaba hotnagadabani karigama masi pangthoktaba tarabadi census pangthokpagi chapchaba pandam adu phambangam loi rajniti gi oiba khudongchaba phangnanaba hotnabada ing 2003 da any cookie tribe asi Manipur gi ST list hapsan khibani matam adudagi hona masigi asoiba asina maram oiraga illegal immigrants amasung non indigenous people singna scheduled tribe ki status amasung constitutional benefit kya phangnabagi khudongchaba ama oina lawraga lakli maram aduna any cookie tribe asi ST list gi loktoktana karigama census asi pangthokiba tarabadi state asigi demography data da chauna kaiba thonbadana tana indigenous community singi abong tokpa haksing phangdana bagi asawa maram ama oirakani Manipur government gi makaidagi Hokibasai solution ga taranipan kulhumdo amasung kunmari da phamgiba cabinet ifamgi warak ki matung ine any cookie tribe ase ST list gi lokthoknanaba hana na Manipur government gi makedagi center da propose to lekrabani loina hariba proposal adu hojik registrar general of India da pending da leribani maram aduna hojiki film asida census pangtok bahibase free and fair oiroi thado hariba kangu state asigi thangai chengba ethnic group amani cookie natraga cookie gi charuk amanate hai aduna any cookie tribe ase list gi lakthok tri phawdi Manipur Sarkar amasung government of India gi makedagi state asida census ki process kudimale kodabani karigamba wafam asida thoidaba tarabadi madda tholakpa apapada daita punamak mari lenaba authority singna pugadabani hairi Urkulla warrant of arrest issue tawachalo OC ama thangna thilakwadagi siramgodore session judge Urkulgi courtna warrant issue tawkibme amana mangwana warrant of issue tawlakiba Manipur police ki officer ama thangna thilakwadagi siramgodore hairi laibak chibathu asingarang thokibani court ki order matungina Somdan police station ki OC inspector Crilly James na kulai pai daba police person kharagalena Urkulgi tali village talaiba first man rungchung apokpa kapangsung rungchung ko amagi mayumda warrant of issue adu thinba chatki loina mioi asigi apokpa mawada warrant issue asigi matangda mayek sena
ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯣꯔꯠꯅ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯔꯤꯕ ꯐꯥꯁꯃꯦꯟ ꯔꯨꯡꯁꯨꯡ ꯑꯁꯤꯅ ꯊꯥꯡ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯐꯥꯁꯃꯦꯟ ꯔꯨꯡꯁꯨꯡꯅ ꯊꯣꯝꯗꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯈꯨꯗꯛꯇ ꯂꯥꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯂꯣꯀꯦꯜ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯈꯠꯈꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯎꯈ꯭ꯔꯨꯜꯗ ꯔꯤꯐꯔ ꯇꯧꯈꯤ꯫ ꯁꯦꯅꯤꯌꯔ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯤꯒ ꯂꯣꯏꯅꯔꯛꯈꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯥꯃꯦꯒꯤ SDPO ꯀꯃꯥꯟꯗ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯑꯍꯦꯟꯕ ꯏꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯆꯦꯟꯅꯔꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯗꯨꯅ ꯐꯥꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯐꯥꯁꯃꯦꯟ ꯔꯨꯡꯁꯨꯡꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯣꯝꯗꯥꯜ ꯄꯨꯂꯤꯁꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯣꯔꯃꯔ CM N Biren ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯉꯩ ꯆꯦꯜꯂꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯗꯤꯜꯂꯤꯗ ꯆꯠꯈꯤꯕ ꯐꯣꯔꯃꯔ CM N Biren ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Biren ꯉꯔꯥꯡ ꯗꯤꯜꯂꯤꯗ ꯊꯨꯡꯕꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯄꯨꯡ ꯑꯃꯔꯣꯝ ꯆꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯎꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯣꯔꯃꯔ CM N Biren ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯈꯤꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯃꯁꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯔꯃꯔ CM ꯑꯁꯤꯅ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔ ꯀꯌꯥꯁꯨ ꯎꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯀꯨꯀꯤ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯒꯨꯋꯥꯍꯥꯇꯤꯗ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯕꯁꯨ ꯃꯥꯔ ꯊꯥꯗꯣꯛ ꯑꯃꯁꯨꯡ ꯄꯥꯏꯇꯦ ꯐꯨꯔꯨꯞꯀꯤ MLAꯁꯤꯡꯅꯗꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯃꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯅꯤꯡꯂꯤ꯫ ꯑꯁꯤꯃꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯍꯟꯗꯛ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞ CSO ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯣ ꯀꯨꯀꯤ ꯖꯣ MLAꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯖꯣꯒꯤ MLA 10 ꯂꯩꯕꯒꯤ ꯃꯅꯨꯡꯗ MLA 5 ꯃꯤꯐꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯐꯣꯇꯣ ꯊꯥꯒꯠꯂꯨꯕ ꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯃꯐꯤ ꯊꯣꯡꯗꯕ ꯐꯣꯇꯣ ꯊꯥꯒꯠꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯁꯛ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯕꯥꯁꯤꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯑꯃꯔꯖꯤꯠꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 16ꯇ ꯄꯨꯂꯤꯁꯇ ꯇꯧꯔꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 15ꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯇ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ ꯁꯣꯛ 2019ꯗ ꯃꯍꯥꯛ ꯑꯃꯔꯖꯤꯠꯀ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯃꯔꯖꯤꯠꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯃꯦꯁꯦꯟꯖꯔꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯁꯦꯛꯁꯨꯑꯦꯜꯂꯤ ꯑꯦꯄ꯭ꯂꯤꯁꯤꯆꯦꯠ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀ ꯃꯔꯤ ꯊꯥꯗꯣꯛꯅꯅꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 13ꯇ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯔꯖꯤꯠꯅ ꯃꯍꯥꯛꯀꯤ WhatsApp ꯁ꯭ꯇꯦꯇꯁꯇ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤ ꯊꯣꯡꯗꯕ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯑꯃꯔꯖꯤꯠꯄꯨ ꯐꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 5 ꯐꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯋꯥꯍꯪ-ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯤꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯃꯇꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖ ꯏꯔꯥꯟ ꯇꯝꯅ ꯊꯧꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯥꯟꯗꯥꯔꯛꯄꯁꯨ ꯌꯥꯔꯤ꯫ ꯏꯔꯥꯟ ꯇꯝꯅ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ USS ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯟ ꯀꯦꯔꯤꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯗꯜ ꯏꯁꯠ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯏꯍꯧ ꯍꯧꯕ ꯃꯤꯑꯣꯏ 900 ꯔꯣꯝ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯐꯤꯔꯦꯞ ꯑꯗꯨ ꯇꯣꯛꯈꯤꯕꯗꯒꯤ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯕꯗꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯨꯁꯤꯌꯥꯒꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ SQ-9B ꯑꯃꯗꯤ S-400 ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ꯫ ꯃꯗꯨꯅ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯅꯕꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯕ ꯉꯝꯂꯒꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗ ꯄꯥꯀꯤꯁꯇꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ S-400 ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯅ ꯀꯥꯞꯊꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯏꯅꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ SQ-9B-ꯅꯗꯤ ꯏꯟꯗꯤꯌꯥꯅ ꯀꯥꯞꯁꯤꯟꯈꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯈꯤꯗꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯈꯤꯕꯅꯤ꯫ ꯏꯔꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯔꯤꯈ꯭ꯌꯥ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯂꯧꯔꯕ ꯌꯥꯅ ꯂꯩꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯎꯔꯛꯄꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯎꯅ ꯃꯤꯡꯆꯠ ꯊꯤꯈ꯭ꯔꯕ ꯆꯥꯏꯅꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ SBU-9B ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯇꯧꯔꯛ
ꯇꯧꯔꯛꯀꯗꯕꯒꯦ ꯍꯥꯏꯕ ꯆꯩꯅꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯈꯠꯅꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯃ ꯆꯠꯊꯔꯛꯂꯕꯗꯤ ꯇꯁꯦꯡꯅꯃꯛ ꯏꯔꯥꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯌꯥꯏ ꯂꯣꯏꯅꯅ ꯆꯩꯅꯥꯅ ꯍꯧꯖꯤꯛ ꯇꯥꯏꯋꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ SBU-9B ꯑꯁꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯥꯖꯕ ꯊꯝꯂꯤꯕꯅꯤ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯃꯤꯑꯣꯏ 19,000 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯈꯝ ꯊꯦꯡꯅ ꯈꯣꯏꯁꯥꯎꯅꯔꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ ꯌꯨꯔꯣꯄꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯌꯨꯔꯣꯄꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯊꯣꯛꯄꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯏꯔꯥꯟꯅꯁꯨ ꯑꯃꯦꯔꯤꯀꯥꯗ ꯍꯦꯛ ꯂꯥꯟꯗꯥꯔꯛꯄꯒ ꯈꯨꯠ ꯍꯟꯅꯕ ꯌꯥꯕꯒꯤ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯕ ꯑꯃꯅ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯝꯗꯗꯤ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠꯗ ꯁꯄꯣꯔꯠ ꯇꯧꯈꯤꯕꯅꯤ